ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯥ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯪꯒꯤ ꯐꯤꯗꯨꯕꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ?" "ꯂꯣꯏꯗꯣꯔꯦ ꯏꯃꯥ." "ꯊꯨꯅ ꯊꯥꯗꯣꯛꯎꯔꯣꯅꯦꯍꯦ, ꯆꯥꯛꯁꯦ ꯊꯤꯔꯒ ꯂꯩꯔꯕꯅꯤ." "ꯅꯪꯅꯤꯕ ꯏꯃꯥ." "ꯅꯪꯉꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯃꯕꯅꯤꯅꯦ." "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯥꯗꯣꯛꯎꯔꯒꯦ. ꯈꯔ ꯊꯨꯔꯛꯎꯀꯣ." "ꯍꯣꯏ." ꯇꯣꯝꯕꯤ ꯄꯨꯈ꯭ꯔꯤꯗ ꯁꯨꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯠꯇꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯡꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯊꯣꯏꯕꯤꯅ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯊꯥꯗꯣꯛꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ, "ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯏꯅꯝꯃ?" "ꯀꯩꯗꯧꯔꯦ ꯇꯣꯝꯕꯤ? ꯐꯤꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯣꯛꯆꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ?" "ꯁꯤꯗ ꯊꯥꯗꯣꯛꯑꯒ ꯀꯩꯗꯧꯔꯒꯦ? ꯃꯊꯛꯇ ꯑꯣꯏꯅ ꯁꯣꯛꯀꯠꯂꯒ ꯊꯥꯗꯣꯛꯄꯤꯌꯨ." "ꯆꯞ ꯃꯥꯟꯅꯩꯗ ꯇꯣꯝꯕꯤ." "ꯀꯥꯏꯗꯒꯤ ꯃꯥꯟꯅꯕꯅꯣꯗ ꯏꯅꯝꯃ? ꯍꯣ, ꯃꯊꯛꯇ ꯁꯨꯝ ꯍꯣꯡꯀꯠꯇꯅ ꯂꯩꯔꯕꯗꯤꯅꯦ ꯌꯥꯝꯅ ꯋꯥꯕ, ꯑꯗꯨꯒꯤꯅꯤ." "ꯏꯅꯝꯃ, ꯑꯩꯁꯨ ꯃꯊꯛꯇ ꯍꯣꯡꯀꯠꯂꯒ ꯇꯧꯔꯤꯁꯤꯗꯤ." "ꯅꯪꯅ ꯅꯁꯥ ꯀꯟꯕꯒꯤꯅꯤ." "ꯏꯅꯝꯃ, ꯏꯁꯥ ꯀꯟꯕ ꯀꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦ. ꯏꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ. ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯆꯜꯂꯗꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯕ." "ꯀꯔꯤꯅꯣꯅꯦ ꯇꯣꯝꯕꯤ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ?" "ꯈꯠꯅꯕ ꯍꯧꯕꯒꯤ ꯅꯠꯇꯦ ꯏꯅꯝꯃ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ. ꯏꯅꯝꯃꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ." "ꯅꯠꯇꯦ, ꯃꯁꯤꯗ ꯐꯤ ꯊꯥꯗꯣꯛꯆꯜꯂꯤꯕꯁꯦ ꯏꯇꯣꯝꯇꯁꯨ ꯅꯠꯇꯦ, ꯃꯤ ꯃꯌꯥꯝ ꯑꯃꯁꯨꯅꯤ. ꯃꯁꯤ ꯅꯪꯅ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ?" "ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨꯅꯦ, ꯊꯦꯡꯅ ꯊꯦꯡꯅꯕꯗ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯁꯤꯗꯤ ꯍꯥꯏꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ. ꯃꯁꯥ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ." "ꯍꯣ, ꯑꯩ ꯈꯛꯅ ꯇꯣꯛꯂꯒ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯔꯤꯕ." "ꯏꯅꯝꯃ, ꯏꯅꯝꯃꯁꯦ ꯈꯤꯇꯪ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗꯦ." "ꯇꯣꯝꯕꯤ, ꯅꯪ ꯂꯩꯁꯥꯕꯤꯅꯤ. ꯑꯩꯉꯣꯟꯗ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ." "ꯍꯩꯄꯥ ꯁꯥꯕꯒꯤ ꯅꯠꯇꯤꯌꯦ ꯏꯅꯝꯃ, ꯏꯁꯤꯡꯁꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯑꯃꯅ ꯂꯥꯞꯅ ꯍꯨꯟꯕ ꯉꯝꯅꯗꯕꯗꯒꯤ. ꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯐꯥꯎꯕ ꯑꯣꯏꯅꯔꯤꯕꯅꯤ." "ꯃꯗꯣ ꯑꯩꯁꯨ ꯈꯪꯉꯤ." "ꯈꯪꯉꯒ ꯀꯩꯗꯧꯕꯒꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤꯅꯣ? ꯇꯣꯝꯕꯤ, ꯅꯪꯅ ꯑꯁꯨꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ?" "ꯏꯅꯝꯃ, ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯤ." "ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯤꯅꯦ ꯍꯥ?" "ꯍꯦꯔꯦ ꯏꯅꯝꯃ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ." "ꯍꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯏꯅꯝꯃꯁꯨ ꯌꯨꯝꯗ ꯃꯣꯠꯂꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯃꯄꯥꯟ ꯊꯣꯔꯛꯏꯁꯦ." "ꯀꯔꯤ? ꯑꯩꯕꯨ ꯃꯣꯠꯂꯝꯒꯅꯤ ꯀꯥꯏꯅ?" "ꯑꯁꯦꯡꯕ ꯍꯥꯏꯔꯗꯤꯅꯦ, ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯥꯎꯅꯕꯅꯤ." "ꯍꯦ, ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ, ꯃꯌꯨꯝ パンꯕ ꯈꯪꯗꯕꯤ." "ꯀꯔꯤ? ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯀꯥꯏꯅ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ, ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ? ꯃꯇꯥꯡꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯍꯥꯏꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ?" "ꯅꯪꯒꯤ ꯅꯑꯣꯡ ꯑꯗꯨꯅ ꯄꯨꯁꯤꯜꯂꯤꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤꯁꯤꯗꯤ." "ꯍꯣ, ꯑꯩꯗꯤꯅꯦ ꯄꯥꯜꯂꯣꯏ ꯍꯥꯏꯅ ꯄꯥꯟꯗ꯭ꯔꯤꯕ." "ꯍꯥꯍꯥꯌꯨ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯄꯥꯈꯨꯝ ꯂꯩꯔꯝꯃꯔꯣꯏ." "ꯅꯣꯛꯇꯅꯒ ꯇꯧꯏꯅꯦ. ꯅꯨꯄꯥ ꯂꯩꯇꯗꯅ, ꯅꯨꯄꯥ ꯐꯪꯗꯗꯅ ꯄꯥꯟꯗ꯭ꯔꯒ." "ꯏꯅꯝꯃ, ꯅꯨꯄꯥꯒꯤꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ. ꯑꯩꯅ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ." "ꯈꯪꯉꯦ ꯈꯪꯉꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯠ ꯂꯣꯏꯅ ꯄꯥꯜꯂꯤ." ꯇꯣꯝꯕꯤ ꯁꯥꯎꯅ, "ꯏꯅꯝꯃꯗꯧꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯄꯥꯟꯗ꯭ꯔꯤꯕ ꯑꯩꯁꯨ." "ꯍꯦ, ꯑꯩꯅ ꯀꯅꯥꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯦ?" "ꯍꯣ, ꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯠ ꯂꯣꯏꯅ ꯄꯥꯜꯂꯤ." "ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯃꯤꯅꯦꯍꯦ." "ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯈꯔ ꯉꯝꯃꯤ. ꯏꯅꯝꯃ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ?" "ꯅꯨꯄꯥ ꯐꯪꯗꯕꯤꯁꯤꯗꯤ." "ꯑꯩꯁꯦ ꯏꯅꯝꯃꯗꯧꯅ ꯊꯤꯗꯕꯅꯤꯅ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯂꯩꯕꯗꯣ." "ꯍꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤꯅꯦ ꯊꯤꯔꯕꯁꯨ ꯅꯨꯄꯥ ꯐꯪꯉꯤ. ꯅꯪꯒꯤꯗꯤ ꯀꯗꯥꯏ?" "ꯑꯗꯨꯗꯤ ꯏꯅꯝꯃꯅ ꯊꯤꯃꯟꯕꯒꯤ ꯅꯨꯄꯥ ꯐꯪꯉꯔꯣꯏꯅ ꯑꯐꯪꯕ ꯑꯃ ꯐꯥꯔꯒ ꯂꯩꯁꯜꯂꯛꯑꯒ." "ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ." ꯁꯣꯝꯗ ꯊꯔꯣ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯃꯟꯗꯕꯗꯒꯤ, "ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯐꯤ ꯊꯥꯗꯣꯛꯄꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯍꯧꯅꯕ꯭ꯔꯕ? ꯁꯣꯝꯗꯅ ꯆꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ. ꯑꯩꯅꯦ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦꯗ."
ꯑꯁꯨꯝꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯥꯗ ꯂꯩꯔꯤꯅꯤꯍꯦ, ꯅꯠꯇꯦ ꯃꯈꯣꯏꯒꯤꯁꯤꯕꯨ ꯈꯠꯅꯔꯤꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯩꯈꯣꯏꯗꯤꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ, ꯅꯨꯄꯥ ꯐꯪꯗꯕꯤꯁꯤꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯁꯥꯎꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯅ ꯃꯥꯟꯅꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯇꯧꯁꯤꯟꯅꯔꯒ ꯆꯠꯈ꯭ꯔꯦꯕ꯫ ꯃꯃꯥ ꯊꯔꯣ ꯆꯪꯂꯛꯇꯨꯅ ꯍꯥꯏ, ꯊꯣꯏꯕꯤꯁꯤꯅ ꯁꯥꯎꯔ ꯆꯠꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯈꯠꯅꯔꯤꯅꯦ ꯏꯃꯥ, ꯑꯗꯨꯒꯤꯅꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯪꯉꯛꯇꯦ ꯍꯥꯏꯁꯤꯗꯤ ꯅꯪꯗꯤ ꯃꯤ ꯈꯠꯅꯔꯒ ꯂꯩꯔꯤꯕꯣꯏꯔꯦ? ꯃꯁꯛꯁꯦ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯅꯪ ꯑꯃꯅꯦ ꯏꯔꯤ ꯂꯤꯈꯩ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕ꯫ ꯍꯩꯃꯥ, ꯂꯤ ꯍꯥꯏꯕꯕꯨ ꯂꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯉꯁꯤ ꯁꯧꯔꯛꯇꯅꯅꯦ ꯏꯃꯥꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯅꯪ ꯑꯃꯅꯦ ꯃꯤꯁꯦ ꯑꯗꯨꯝ ꯈꯠꯅꯗꯣꯏꯒꯤ꯫ ꯑꯍꯟ ꯑꯃꯒꯁꯨ ꯃꯥꯟꯅꯔꯒ ꯈꯠꯅꯒꯅꯤ, ꯑꯉꯥꯡ ꯑꯃꯒꯁꯨ ꯈꯠꯅꯒꯅꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯅꯅꯤ꯫ ꯅꯠꯇꯦ, ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯕ ꯂꯩꯁꯥꯕꯤꯅ ꯃꯤ ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯔꯤꯕꯗꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯂꯤꯔꯕꯅꯤꯅ ꯏꯀꯥꯏꯕꯁꯨ ꯈꯪꯉꯣꯏꯕ꯫ ꯑꯩꯅ ꯍꯥꯟꯅ ꯍꯧꯕ ꯅꯠꯇꯦ, ꯑꯁꯤꯒꯤ ꯃꯧ ꯃꯆꯥꯁꯤꯅ ꯍꯥꯟꯅ ꯍꯧꯔꯛꯄ꯫ ꯆꯍꯤꯗꯤ ꯑꯩꯅ ꯃꯌꯥꯝ ꯍꯜꯂꯝꯒꯅꯤ, ꯃꯤꯡꯒꯧꯅ ꯌꯥꯗꯕꯒꯤ ꯏꯅꯝꯃ ꯀꯧꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯥ ꯊꯔꯣꯅ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣꯕ? ꯄꯨꯈ꯭ꯔꯤꯁꯤꯗ ꯐꯤ ꯊꯥꯗꯣꯛꯁꯟꯕꯗꯣ ꯑꯩꯅ ꯊꯥꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯨꯕ, ꯑꯗꯨꯒꯤ ꯇꯧꯔꯛꯏꯕ꯫ ꯍꯩꯃꯥ, ꯅꯪꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯔꯨꯔꯤꯕ? ꯁꯦ ꯃꯌꯥꯝꯒꯤ ꯄꯨꯈ꯭ꯔꯤꯅꯤ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤ꯫ ꯑꯩꯅ ꯎꯔꯕꯅꯤꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯃꯇꯨꯡꯗꯗꯤꯅꯦ ꯑꯍꯜ ꯂꯃꯟꯒ ꯑꯃꯠꯇ ꯁꯥꯕꯤꯔꯅꯨ꯫ ꯑꯁ, ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯑꯩ꯫ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦ, ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯔꯣ ꯅꯣꯛꯇꯨꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯣ? ꯑꯣ, ꯅꯨꯄꯥꯗꯤꯅꯦ ꯃꯌꯥꯝ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯤꯅꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯤꯔꯕꯅꯤꯅ ꯑꯃꯠꯇ ꯏꯅꯔꯛꯑꯝꯃꯔꯣꯏ꯫ ꯏꯃꯥ, ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯆꯨꯝꯃꯦ, ꯑꯗꯣ ꯃꯥꯅꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ꯫ ꯆꯨꯝꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯗꯣ? ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯤꯕ꯭ꯔꯣ? ꯏꯃꯥ, ꯃꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯑꯆꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ? ꯑꯇꯣꯞꯄ ꯋꯥꯗꯤ ꯈꯨꯝꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯔꯤꯕꯤꯗ ꯇꯥꯕ꯫ ꯑꯗꯨ ꯂꯤꯁꯨ ꯂꯤꯔꯤꯗꯨꯗꯤ꯫ ꯏꯃꯥꯁꯨ ꯌꯥꯎꯅꯅꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ꯫ ꯃꯁꯤ ꯊꯣꯛꯅꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕꯅꯤ꯫ ꯑꯩꯅꯔꯣ ꯁꯤꯕꯣ? ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯔꯣ, ꯍꯥ? ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯅ ꯁꯤꯗꯩꯁꯤꯗ ꯑꯃꯠꯇ ꯌꯥꯗꯦ꯫ ꯊꯣꯡꯒꯥꯜꯗ ꯄꯔꯦꯡ ꯂꯦꯡꯉꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯂꯤꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦꯗꯅ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ꯫ ꯑꯩꯁꯨ ꯂꯤꯅꯤꯡꯕ ꯅꯠꯇꯤꯌꯦ꯫ ꯍꯣ ꯌꯥꯔꯦ, ꯐꯤꯗꯣ ꯐꯧꯗꯣꯛꯑꯣ, ꯆꯥꯛ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯐꯤ ꯑꯗꯨ ꯐꯧꯗꯣꯛꯂꯒ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯇꯣꯝꯕꯤꯅ ꯎꯇꯤꯁꯦ ꯃꯍꯤ ꯂꯥꯡꯃꯜꯂꯤ꯫ ꯍꯩ, ꯏꯅꯦꯝꯄꯣꯛ ꯑꯃꯨꯛ ꯁꯥꯔꯛꯀꯅꯨ꯫ ꯂꯥꯡꯕꯨ ꯂꯥꯡꯗ꯭ꯔꯣ? ꯂꯥꯡꯂꯕꯁꯨ ꯍꯥꯎꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯏꯅꯝꯃ ꯊꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯣ ꯑꯗꯨ ꯈꯪꯉꯤꯗꯅ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯁꯛ ꯐꯖꯕ꯭ꯔꯣ ꯑꯗꯨꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯅ? ꯑꯩꯅ ꯍꯪꯉꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯈꯨꯝꯃꯣꯕ ꯏꯃꯥ꯫ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯤꯗꯨꯗꯤ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯌꯨꯈ꯭ꯔꯕꯅꯤ꯫ ꯌꯨꯅꯤ ꯌꯨꯅꯤ, ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯄꯅꯤꯅ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯥꯌꯣꯛꯇꯗꯤ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ, ꯃꯊꯃꯣꯏ ꯆꯥꯛꯅꯕ꯫ ꯀꯔꯤ ꯇꯧꯗꯣꯏꯕ ꯅꯪꯗꯤ? ꯉꯁꯥꯏꯗꯒꯤ ꯑꯗꯨꯗ ꯈꯜꯂꯒ ꯂꯩꯔꯕ꯭ꯔꯣ? ꯈꯟꯗ꯭ꯔꯗꯤ ꯀꯩꯅꯣ, ꯁꯥꯎꯅꯤꯡꯉꯤꯕꯅꯦ ꯑꯩ꯫ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦꯗ꯫ ꯏꯃꯥꯗ ꯍꯥꯏꯔꯝꯕ ꯅꯠꯇꯕꯅꯤꯅ ꯀꯥꯎꯕ ꯇꯥꯕ꯫ ꯑꯗꯣ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯗꯣꯏꯁꯤꯅ? ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯣꯏꯕ ꯑꯋꯥꯡꯒꯤ ꯊꯧꯕꯗꯣ ꯈꯪꯉꯤꯗꯅ? ꯍꯣꯏꯅꯦ ꯈꯪꯉꯤꯅꯤ, ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤ꯫ ꯑꯗꯨꯗꯣ ꯑꯩꯅ ꯐꯥꯔꯒ ꯂꯩꯁꯟꯕ ꯇꯥꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯀꯩꯗꯧꯔꯒꯦ? ꯆꯍꯤ ꯌꯥꯝꯅꯁꯨ ꯍꯟꯅꯔꯝꯃꯣꯏ꯫ ꯌꯥꯝꯃꯣꯏ, 10 ꯑꯃꯨꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯟꯕꯅꯤ꯫
ꯍꯩ, ꯅꯪꯅ ꯐꯅ ꯑꯉꯥꯡ ꯃꯥꯜꯂꯕꯁꯨꯅꯦ, ꯅꯪ ꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯗꯨꯒ ꯑꯩꯒ ꯄꯥꯕꯗ ꯆꯞ ꯆꯥꯅꯔꯅꯤ꯫ ꯃꯁꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗꯦꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯂꯤꯔꯦ ꯃꯇꯤꯛ ꯋꯥꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦꯍꯦ ꯅꯪ꯫ ꯏꯅꯝꯃ ꯊꯣꯏꯕꯤꯅ ꯆꯥꯛꯄꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤꯁꯦ꯫ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯐꯪꯗꯕꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯔꯛꯑꯅꯤ꯫ ꯍꯣ ꯑꯗꯣ ꯌꯥꯅꯕ ꯍꯣꯠꯅꯗꯣꯏꯅꯤ꯫ ꯍꯩ, ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯒꯅꯨ꯫ ꯏꯔꯤ ꯂꯤꯈꯩꯀꯣ꯫ ꯆꯣꯞꯄꯣꯏ꯫ ꯃꯁꯤꯗꯤꯕ꯫ ꯀꯔꯤꯝ ꯈꯜꯂꯨꯅꯣ, ꯅꯌꯥ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯗꯣꯏꯅꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯗ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯉꯥꯡꯉꯛꯀꯗꯣ꯫ ꯍꯣꯏꯗ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤꯅ ꯂꯝꯕꯤꯗ ꯊꯧꯔꯛꯄꯗ ꯊꯧꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯗꯨ ꯎꯕꯗ, ꯑꯁꯤꯕꯨ ꯊꯧꯕ ꯅꯠꯇ꯭ꯔꯅꯦ? ꯆꯞ ꯆꯥꯔꯦ, ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯇꯣꯝꯕꯤꯅ ꯊꯧꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯧꯕ! ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯇꯥꯎ ꯄꯥꯔꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯏꯆꯦ꯫ ꯑꯣ, ꯅꯪ ꯌꯨꯝꯗ ꯀꯔꯤ ꯊꯕꯛ ꯑꯊꯨꯕ ꯂꯩꯍꯧꯒꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯩꯈꯣꯏꯒꯤ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯉꯥ ꯌꯥꯝꯅ ꯂꯩꯕ, ꯉꯥ ꯐꯥꯁꯤꯔꯥꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯉꯥ ꯐꯥꯕꯕ? ꯌꯥꯏꯌꯦ ꯏꯆꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯥꯔꯨꯔꯁꯤꯔꯥ? ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥ ꯐꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ ꯊꯧꯕꯅ꯫ ꯉꯥ ꯈꯨꯂꯩꯁꯤ ꯏꯆꯦ? ꯌꯥꯝ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕ ꯂꯣꯏꯔꯀꯥꯟꯗ, ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ ꯏꯆꯦ꯫ ꯂꯣꯏꯔ ꯃꯥꯜꯂꯦ, ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ꯫ ꯁꯦ, ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ꯫ ꯊꯧꯕ ꯉꯛꯅ, ꯂꯣꯏꯅ? ꯂꯣꯏꯅ ꯄꯨꯈ꯭ꯔꯣ꯫ ꯏꯆꯦ, ꯑꯩꯒꯤꯗꯤ ꯈꯤꯇꯪꯈꯛ ꯄꯤꯕꯤꯔꯛꯑꯣ꯫ ꯌꯥꯔꯦ, ꯅꯪꯅ ꯂꯣꯏꯅ ꯄꯨꯖꯈ꯭ꯔꯣ꯫ ꯏꯆꯦ ꯍꯣꯏꯒꯤ ꯑꯝꯇ ꯂꯧꯍꯧꯔꯔꯣꯏꯗ꯭ꯔꯣ? ꯏꯆꯦ ꯍꯣꯏꯒꯤꯗꯤꯅꯦ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯅ ꯁꯤꯁꯦ ꯅꯪ ꯂꯣꯏꯅ ꯄꯨꯖꯔꯣ꯫ ꯑꯁ, ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯑꯗꯣ ꯏꯆꯦ꯫ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯅꯦ꯫ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕ? ꯍꯣꯏꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯄꯨꯔꯒꯦꯀꯣ꯫ ꯍꯣꯏ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯊꯣꯔꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯏꯆꯦ? ꯂꯝꯄꯥꯛꯇ ꯁꯤꯡꯖꯨ ꯆꯥꯁꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯆꯠꯈ꯭ꯔꯦ, ꯇꯣꯝꯕꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯏꯄꯪꯒ ꯄꯪꯖꯔꯗꯅ ꯁꯨꯝ ꯅꯨꯡꯁꯤꯔꯛꯏꯅꯦꯍꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒ ꯇꯣꯝꯕꯤꯒꯗꯨ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ, ꯁꯤꯡꯖꯨꯁꯦ ꯍꯥꯎꯕ꯭ꯔꯥ? ꯌꯥꯝ ꯍꯥꯎꯏ ꯏꯆꯦ꯫ ꯀꯅꯥꯗꯒꯤ ꯂꯩꯔꯤꯅꯣ? ꯂꯩꯕ ꯅꯠꯇꯤꯌꯦ, ꯑꯩꯅ ꯁꯨꯕꯅꯤ꯫ ꯏꯆꯦꯗꯤ ꯁꯤꯡꯖꯨ ꯁꯨꯕ ꯌꯥꯝꯅ ꯍꯩꯅ? ꯍꯩꯕꯅꯦ ꯌꯥꯝꯅ꯫ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯌꯥꯝꯅ ꯄꯥꯝꯃꯗꯤ ꯅꯨꯡꯇꯤꯒꯤ ꯄꯤꯖꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯉꯥꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ? ꯈꯔ ꯑꯃꯅ ꯊꯣꯡꯉꯦ ꯏꯆꯦ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯝꯅꯕꯨ ꯇꯧꯔꯗꯤ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯉꯣꯟꯗ꯫ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯆꯦꯅ ꯀꯧꯕꯗꯣ ꯀꯧꯒꯅꯨ꯫ ꯀꯩꯒꯤꯅꯣ ꯏꯆꯦ? ꯏꯕꯥꯅꯤ ꯆꯍꯤ ꯌꯥꯝꯅ ꯍꯟꯅꯕꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯑꯗꯨꯅ ꯃꯤꯡ ꯑꯗꯨꯝ ꯀꯧ꯫ ꯇꯣꯝꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕ? ꯍꯣꯏ ꯏꯆꯦ꯫ ꯀꯧꯒꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯧꯔꯛꯑꯦ꯫ ꯀꯧꯔꯔꯣꯏꯒꯦ꯫ ꯑꯗꯨꯅꯦꯕ, ꯍꯌꯦꯡꯗꯒꯤꯗꯤ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯀꯣ꯫ ꯍꯣꯏ꯫ ꯑꯗꯣ ꯆꯠꯂꯁꯤꯔꯥ? ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯃꯥꯒ ꯊꯧꯕꯒ ꯈꯪꯅꯔꯦ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯂꯥꯎꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯒ ꯊꯧꯕꯒꯗꯨ ꯂꯧꯕꯨꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ, ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯃꯤꯅ ꯍꯥꯏꯅꯔꯤꯕ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯃꯤꯅꯅꯦ, ꯏꯆꯦ ꯇꯣꯝꯕꯤꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩꯅ ꯍꯥꯏꯅꯔꯤꯕ꯫ ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ? ꯃꯁꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯋꯥꯗꯨꯅꯤ꯫ ꯃꯌꯥꯝꯁꯤꯅꯅꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯇꯁꯦꯡꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯗꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤꯅꯣꯃꯦ ꯏꯆꯦꯗꯨꯒ? ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯄꯨꯜꯂꯤꯗꯣ ꯀꯩꯒꯤ? ꯑꯗꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯄꯨꯟꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯁꯟꯗꯣꯛꯏꯁꯤꯅ ꯀꯅꯥ? ꯈꯪꯗꯦ꯫
Ichega ibani sum chatminabane ba. Aduda santoi oiramgani. Ado iche tombigi mawongse nangbu nungsiba mandro. Aishu malini. Khara lijabagi wan. Masakadi adum fazabani. Hoi, masakpudi fazabani. Li haibe wani he yengbadadi angang manbani. Adubudi aina hena ahanbu manbani. Parina noktuna. Nate nangi se iche tombibu pamukpa malida. Khangdeda. Ado. Mana haiba wadi iningba hekta phawba. Yade bato. Lekai sina marola ma santokpa kanbani. Parina. Langlendi sigi matangda kemta haidro. Hauju phawbagi di haide. Mayamna hainari se mata di taramani ne. Soidana taramgani. Aduni. Ayambana loina tanarabani. Mana ngasi unase na kaurakpani. Horen jatoini. Adui wado hairak doyoramni. Aishu adu hainaba kauba mali. Adudi horendi lanjao madi soidrene ha. Khangdida tawrise. Thawbana. Adala aisibu iche tombi natro. Mani ne. Kaida chalu jana magise. Aina khangbo doba. Asumna tombi so makhoigi manakta yausilakle parina. Iche tombi kaida chaluino. Kaithilda chalubani. Kai no yam lera amalida. Kaida no da. Noi anidi sida kaidawriba. Sum phamambane iche. Tombi na thawbada onsenduna. Thawba se. Thawba ngakna. Kai no iche siba. Hai. Aini ise kawano na hairaga. Kawbani. Se lausilo. Ado sibu kai no ba. Kaithildagi ne nangi firol khara lebirakpani. Kai leiraiba. Sumnu shidana leirakpani. Wado hairaga thawbugi makhutto paihalaga. Ado pariya iche chalage ko. Hoije. Asumna tombidu chatki pari ngakna. Kai no mana hoji haramido. Kai matangino. Iche kawano haido. Mamangda mana ingonda iche kawano mingko na haiba. Kai gi made. Khangdeshu. Chahina mana halaga. Aduni. Mana kawano na hai. Ado nangsu kawdaba. Mana kawano hairabanina aina kamaina kawduino. Nakoy anigi se irang amani ko. Khangdeda ai. Parina makhata aduna. Sina mo karigi piramiba. Khangdeshu nangsu uba natro chapmane. Midi iche sendoi sabiga punmanina yadego. Thawba noktuna. Khangdeda iche tombise. Aingonda yamna luna tawbani. Luna khutaw chumde ko itaw. Khangdese oningba mo ijarsan. Yumda halase. Hoi. Nungthilgi matamdo thawba langlenbu unaba lakpada tombiga thengnarami. Tombina. Thawba nangdi kai chalino. Iche aido iche kawano na hairaga hekta kawba. Parise kaida chalino. Aido langlen unaba chalini. Tombi khangsinnadana. Haima langlen di kai unaba chaliba. Aiga langlen gado nushinabani. Tombi nangak pasaduna. Haima langlen gananga nushinaboire. Hoi. Aidi nahamakai khangdabani. Thawbado tumille. Tombi makhata aduna. Aina di nangse nupi koidena khanba. Aduna aidi nangonda wakhalama khaluraga. Kari wakhalno. Yararoida. Nangonda haigena khanbani. Adum hayo. Nang nupi koibani na haibada kanararo. Phare, chalo, aisu chalage. Wado hairaga tombi chatki. Thawbaso ngaihak leptuna leiramlaga langlenbu unaba lai. Langlendo hana sauna ngaiduna leiram thawbana. Langlen, kayam kuirage ngaiba. Kaigino thengaise. Yumda thabak khara loishinba adugini. Laisabi aribidugu unabada thengi oirangani ne. Langlen. Kainoba mayamna hainarise. Mayamna hainabado hekta thajaganu. Kamaina thajaroidoino. Mina tawdabada hekta haiba yaba nati. Langlen, ai aduguma kemta tawdeba. Aribiduga adum chatminariduna karigi. Adudi ichamchamna thabak leiraga chatminabani.
Icham chamna chatminaba hekta yabro. As Langlen nang sidiba. Aribi nupa phangdabi, sittabi, nupa na koibidabi, mayum panba khangdabido, nupa pambido. Langlen mingonda dumaina haigan. Haire ta thoba kaidoge haino. Langlen mayumdi yamnadi paningba. Aduda nupa leitabanina nupa khuding irang tawraga leibido. Nupa pambido. Aribi nupa na koibidabido. Adumaina haiganu minangbo. O nangisi aribido kankhalini ne ha. Kankhatpagi wa nateba. Adumna haiganu haiba. Haini aidi. As Langlen adumaina saunaganu haiba. Iche tombiga aigagi marakta kemta leite. Mayamna ne pungsanda saduini. Yare daningde. As Langlen aibu nang taro nupa. Haima nupa gi nupa ngaktani. Nang khakoiba maluraba. Kainu Langlen nang haise. Nang na khalise aina nangbu yamna pamjaraga koibaga maluraba. Langlen nupa gi nupa ngaktani khangaba. Ngasi aina kaurise chap chabi wa ama ngangnage na kaurin khangaba. Langlen nang asengbugi atopa nupa koiraba. Koina nang khakta maluraba. Saubugi haijinbadi nateko. Aidi karigi koidana koina haijindoiba. Asengbu koibagini aina haise. Langlen khul thangnabadagi thoibado khangidana. Aikhoi thonggalda toina lakpagi nanga khatnabado aduda maga aigasu nusinei. Sida nate ta thawbana khangdaba mayam amasu lei. Thawba sauna. O Langlen ainadi nangbu thajaraga nangdi nupa lona koirami boire. Koye mayam koirasu ta thawbada leigene khanbani. Ado ta thawbana iche tombi koirami natro. O aini nangbu thajaraga aingonda oidabu thabak tawba. Ta thawbasu tawridudi. Phare phare adudi. Nakhoina aina haiba thajadrabanina iche tombido aina loba taredan. Langlen sauna. Ta thawba ngasidagi ibani loinarabani. Phare loinare. Nangondagi iche tombina phajaba yam helina. Isis aribiduna aingondagi heliba. Heli dijarabasu yamna heli. Wado hairamlaga thawba sauna chatki. Langlen su sauna leihawi. Nakal amadana tombina onglaga phamduna leibada. Mama tharona changsilaklaga. Kaidawre nangna ungaga leiriduna. Ima aidi nangna haido sum tawsinariboining. Aduga nangdi thawbado asengbagi pharagi khalabro. Khandida ima. Lekainadi wawa laubada loi. Nangbu iri likai ikaiba khangdrabraba. Legi khandana tawbanadi ima. Inama thoibido sum khara chaksanona tawbani. Cha amani hojikti. Ado ima kaidawraba. Sum laknabada tasengna thawbado nungsi thokre. Haima sidi mawong amanidana. Ayam taliko ima. Iri likai irang tawriba. Lirasu aise leisabi natro. Adu oirabasu nangi longani haibasu nate angang aduda. Aduni ima. Ai thawbagane amuk hana onsinararoi. Swaida leifawragi. Natradi nungsiba sum henjila aga iri likai thamoi kaibaga ngamaroi ai. Masidiba. Asengbani ima. Mathong chaba thabak amata tawdi nangna tawba ama. Tharo makha taduna. Nanega aiga hainaragane nangi nupa ama kanna hainaribani. Nupa hoine mangol karaknaba kanna hainaribani. Khara thuna karo mangondo aidane yam thuna luhonglage. Masidiba ikai khangdabisidi. Somdana parina. Kamai hainarin ningthina hainaba yadro. Madilona nupa mayam ama koiraga leiram. Sumsaw nungmugi haijinaba oiramgani. Nate magido sengmani. Aina chingnabasu kuirabani. Onthokpani he. Aduga aingonaga aranbada hali. Iche tombiga nushinayena. Mayamna punghaida hainarabasu. Tasengna iche tombiga aiga nushinabadi natedana. Adu natrasu sum khambanbagi haiba oiramgani. Adumna mana saujabadi ai kaishu khandi. Adubu mana asu kuibase lona nupa koiraga leirambaduni. Hoine adudi masu hinmalidana. Iche tombido aina laurani. Kainu nang haidubo. Magi mamangda iche tombise soidana lawani. Magi mamangda thawaina tawrinne. Nusidaba nupido kamai lawduni.
ꯑꯗꯨꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯜꯂꯤ ꯃꯥꯅ ꯏꯆꯦ ꯇꯣꯝꯕꯤꯗꯒ ꯊꯤꯅ ꯉꯥꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯏꯆꯦ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯐꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤꯗꯅ ꯑꯃꯗꯨꯅ ꯏꯟꯈꯠꯂꯛꯄꯤ ꯏꯇꯥꯎ ꯑꯩ ꯏꯆꯦ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯒ ꯅꯨꯡꯁꯤꯔꯛ ꯑꯁ ꯑꯔꯤꯕꯤꯗꯨꯕ ꯑꯔꯤꯕꯤ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯦ ꯄꯥꯔꯤꯗꯨ ꯅꯣꯛꯏ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯀꯟꯅ ꯉꯥꯡꯅꯔꯤ ꯊꯣꯏꯕꯤꯅ ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯌꯥꯝꯅ ꯉꯝꯕꯅꯤ ꯑꯗꯨꯅꯤ ꯏꯃꯥ ꯃꯥꯅ ꯇꯥꯊꯧꯕꯗ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯏꯃꯥꯒꯁꯨ ꯅꯣꯡꯃ ꯈꯠꯅꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯑꯔꯤꯕꯤꯗꯣ ꯅꯨꯄꯥ ꯐꯪꯗꯕꯤꯗꯣ ꯍꯦꯔꯥ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯒ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯏꯃꯥ ꯅꯠꯇꯦ ꯇꯁꯦꯡꯅ ꯊꯧꯕꯅ ꯑꯔꯤꯕꯤꯗꯨꯕꯨ ꯀꯣꯏꯕ ꯖꯥꯠꯂꯣ ꯇꯥ ꯊꯧꯕꯗꯤ ꯃꯆꯤꯟ ꯊꯤꯗꯕꯅꯤ ꯀꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯌꯥꯝꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯅꯕꯤꯕꯅꯤ ꯅꯪꯁꯨ ꯄꯪꯉꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯀꯣꯏꯅ ꯍꯥꯏꯗꯣꯛꯎꯔꯤꯅꯣ ꯍꯥ ꯊꯧꯕꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯃꯥ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯈꯝꯕꯟꯅꯕꯅꯦꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯏꯆꯦ ꯇꯣꯝꯕꯤ ꯀꯣꯏꯅꯤ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯃꯥꯅ ꯍꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯗꯨꯅꯤꯅꯦ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯅꯪꯅ ꯅꯨꯄꯥ ꯀꯣꯏ ꯈꯪꯕꯗꯨꯗ ꯁꯥꯎꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯇꯣꯛꯅꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯗꯨꯒ ꯃꯁꯛꯁꯨ ꯐꯖꯩ ꯄꯩꯁꯥꯁꯨ ꯄꯥꯏ ꯃꯤꯁꯨ ꯐꯩ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯕꯗ ꯆꯣꯞꯄ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯇꯥꯊꯧꯕꯅ ꯁꯥꯎꯗꯅꯕ ꯊꯦꯝꯒꯦ ꯅꯪ ꯑꯃꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯃꯨꯛꯇ ꯏꯆꯤꯟꯁꯦ ꯄꯦꯅ ꯆꯩꯔꯨꯒꯦ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯌꯥꯎꯒꯦ ꯌꯥꯗꯦ ꯏꯃꯥ ꯏꯇꯣꯝꯇ ꯆꯠꯀꯦ ꯅꯪꯅꯒꯅꯦ ꯇꯣꯝꯕꯤꯒꯤ ꯃꯆꯤꯟ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤꯅ ꯁꯨꯃꯥꯡꯗ ꯂꯪꯆꯥꯛ ꯆꯥꯛꯂꯤꯉꯩꯗ ꯊꯣꯏꯕꯤꯗꯣ ꯂꯥꯛꯇꯨꯅ ꯍꯩ ꯇꯣꯝꯕꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯅꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯕꯗꯤ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯂꯤꯔꯕꯅꯤꯅ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯅꯌꯨꯝꯗꯤ ꯍꯦꯛ ꯄꯥꯅꯤꯡ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯨꯗ ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯅꯦꯕ ꯏꯔꯥꯡ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒ ꯆꯥꯟꯅꯕ ꯅꯨꯄꯥꯗ ꯇꯧꯕ ꯀꯩꯗꯧꯒꯦ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯏꯅꯝꯃ ꯊꯧꯕꯅꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯦ ꯑꯔꯤꯕꯤ ꯑꯩꯁꯦ ꯄꯥꯝꯃꯦ ꯍꯥꯏꯔꯤ ꯑꯗꯨꯒꯤꯅꯤ ꯑꯔꯤꯕꯤ ꯅꯪꯁꯦ ꯊꯧꯕꯅ ꯄꯥꯝꯗꯣꯏꯕ ꯍꯣꯏ ꯏꯅꯝꯃ ꯊꯧꯕꯅ ꯅꯆꯥꯅꯨꯄꯤꯗꯣ ꯄꯥꯝꯗ꯭ꯔꯦ ꯑꯔꯤꯕꯤ ꯑꯩ ꯄꯥꯝꯃꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯁꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯅꯝꯃ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯈꯠꯅꯕꯒ ꯍꯧꯕꯤꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯊꯧꯕꯗꯣ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯐꯥꯔꯨꯆꯣ ꯍꯥꯏꯌꯨ ꯅꯨꯄꯥꯗꯨꯅ ꯅꯉꯣꯟꯗ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯏꯅꯝꯃꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯕꯤꯁꯤꯗꯤ ꯏꯅꯝꯃ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯂꯣ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩ ꯄꯥꯝꯕꯅꯦ ꯍꯥꯏꯔꯦꯗꯅ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯗꯕꯒꯤꯔꯣ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯁꯥꯎꯒꯅꯨ ꯏꯅꯝꯃ ꯅꯆꯥꯅꯨꯄꯤ ꯄꯥꯝꯖꯕ ꯅꯨꯄꯥꯁꯨ ꯃꯥꯏ ꯂꯥꯛꯆꯅꯤ ꯍꯩ ꯑꯐꯥꯎꯕꯤ ꯑꯗꯣ ꯏꯅꯝꯃ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯗꯧꯅꯗꯤ ꯂꯤꯍꯟꯒꯅꯨꯀꯣ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤꯅꯦ ꯅꯪꯒꯨꯝꯕ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯂꯤꯔꯁꯨ ꯅꯨꯄꯥꯅ ꯇꯥꯟꯅꯩ ꯑꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯣ ꯅꯆꯥꯅꯨꯄꯤꯅꯒ ꯂꯤꯔꯗꯤ ꯐꯔꯛ ꯑꯃ ꯇꯥꯅꯤꯀꯣ ꯍꯩ ꯏꯆꯥꯅꯨꯄꯤꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯆꯠꯂꯣ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯇꯧꯔꯅꯨ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯆꯠꯈꯤꯗꯅꯕ ꯐꯥꯔꯨꯆꯣ ꯆꯠꯂꯣ ꯍꯩ ꯆꯤꯡꯒꯟꯕꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯀꯟꯖꯩꯌꯦ ꯑꯗꯨꯅꯅꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯗꯣ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯆꯠꯈꯤ ꯇꯣꯝꯕꯤ ꯂꯥꯎꯗꯨꯅ ꯍꯣ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯃꯧ ꯃꯁꯛꯁꯤꯒ ꯃꯃꯥ ꯊꯔꯣ ꯊꯣꯔꯛꯇꯨꯅ ꯀꯅꯥꯅꯣꯅꯦ ꯂꯥꯎꯅꯔꯤꯗꯨꯅ ꯏꯅꯝꯃ ꯊꯣꯏꯕꯤꯗꯣ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯊꯧꯕꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯍꯦꯛ ꯊꯣꯛꯑꯕꯣ ꯊꯣꯛꯑꯦ ꯃꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯝꯃꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅ ꯉꯝꯕꯁꯤ ꯉꯝꯃꯤꯅꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯪ ꯑꯃ ꯁꯣꯝꯗ ꯊꯣꯏꯕꯤ ꯊꯧꯕꯕꯨ ꯊꯤꯕ ꯂꯥꯛꯇꯨꯅ ꯊꯧꯕꯕꯨ ꯊꯦꯝꯂꯝꯃꯤ ꯇꯥ ꯊꯧꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯥꯕꯤꯌꯨ ꯂꯥꯡꯂꯦ
ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯔꯣꯏ ꯑꯩꯅ ꯁꯥꯎꯕꯗꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯅꯪ ꯅꯆꯤꯟ ꯊꯤꯔꯤ ꯇꯥꯊꯧꯕ ꯁꯥꯎꯕꯗꯒꯤ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯣꯏ ꯁꯥꯎꯕꯗꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥꯊꯧꯕ ꯃꯤꯅ ꯎꯔꯒ ꯌꯥꯝꯅ ꯐꯖꯗꯦ ꯆꯠꯂꯣ ꯇꯥꯊꯧꯕ ꯅꯪ ꯁꯥꯎꯕ ꯐꯔꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯐꯔꯔꯣꯏ ꯇꯥꯊꯧꯕ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯇꯥꯊꯧꯕ ꯑꯩ ꯁꯣꯏꯈ꯭ꯔꯤꯕ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ ꯇꯥꯊꯧꯕ ꯅꯪ ꯏꯆꯦ ꯇꯣꯝꯕꯤꯕꯨ ꯂꯧꯔꯒꯦ ꯈꯜꯂꯕꯣ ꯇꯁꯦꯡꯅ ꯈꯜꯂꯕꯕ ꯍꯣꯏ ꯈꯜꯂꯦ ꯇꯥꯊꯧꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯆꯦ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯔꯦ ꯑꯔꯤꯕꯤꯗꯨꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯨꯔꯤꯅꯣ ꯂꯥꯡꯂꯦꯟ ꯅꯨꯡꯁꯤꯕꯗ ꯑꯔꯤꯕ ꯑꯅꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯇꯥꯊꯧꯕ ꯇꯥꯊꯧꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯅꯅꯤ ꯑꯔꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ ꯂꯤꯕ ꯈꯛꯅꯤ ꯃꯥꯅ ꯍꯦꯜꯂꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯗꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯉꯣꯟꯗꯒꯤ ꯈꯨꯗꯤꯡꯃꯛꯇ ꯇꯥꯊꯧꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯗ ꯑꯁꯨꯝꯅ ꯆꯥꯡꯗꯝꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯇꯥꯊꯧꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯨ ꯅꯪ ꯂꯨꯍꯣꯡꯍꯟꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯊꯦꯝꯗꯕ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯊꯦꯝꯕꯗ ꯆꯪꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯔꯤꯕꯤꯗꯨꯒ ꯊꯨꯡꯅꯕ ꯑꯣꯏꯔꯣ ꯑꯣꯏꯖꯔꯒꯦ ꯂꯥꯡꯂꯦꯟꯗꯨ ꯁꯥꯎꯅ ꯆꯠꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯊꯣꯔꯛꯄꯗ ꯊꯧꯕꯗꯨ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯊꯧꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯀꯩꯒꯤꯅꯣ ꯊꯧꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯏꯆꯦꯅ ꯅꯍꯥꯟꯈꯩ ꯅꯉꯣꯟꯗ ꯁꯨꯝꯂꯛꯅꯕꯅꯤ ꯂꯥꯡꯂꯦꯟꯒꯁꯨ ꯁꯥꯎꯅꯒꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯏꯆꯦ ꯑꯗꯨꯝ ꯀꯧ ꯂꯥꯡꯂꯦꯟꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯕ꯭ꯔꯣ ꯊꯦꯝꯕ ꯌꯥꯗ꯭ꯔꯕꯣ ꯑꯩꯗꯤ ꯏꯆꯦ ꯀꯧꯕ ꯉꯝꯃꯔꯣꯏ ꯇꯣꯝꯕꯤ ꯉꯛꯅ ꯊꯧꯕꯗ ꯌꯦꯡꯉꯤ ꯏꯆꯦꯒꯤ ꯃꯑꯣꯡꯗꯨꯅ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯧꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅꯅꯕ ꯇꯧꯒꯅꯨ ꯂꯥꯡꯂꯦꯟꯒ ꯑꯩꯒ ꯂꯣꯏꯅꯈ꯭ꯔꯦ ꯃꯥ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯔꯝꯃꯤ ꯍꯥ ꯂꯥꯡꯂꯦꯟꯕꯣ ꯑꯩꯗꯤ ꯏꯆꯦꯕꯨ ꯅꯨꯡꯁꯤ ꯊꯧꯕ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯥꯏꯕꯪꯅꯤ ꯏꯆꯦ ꯂꯥꯡꯂꯦꯟꯗꯣ ꯄꯜꯂꯛꯑꯅꯨ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯂꯧꯔꯔꯣꯏ ꯊꯧꯕ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯔꯣ ꯊꯧꯕ ꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯊꯥꯖꯅꯕ ꯌꯨꯝꯗ ꯆꯠꯂꯁꯤ ꯇꯣꯝꯕꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯅꯦ ꯊꯧꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯃꯤꯡ ꯀꯧꯒꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩ ꯉꯝꯃꯣꯏꯗ ꯑꯗꯨꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯤꯔꯒ ꯂꯩꯅꯤꯡꯉꯤꯒꯦ ꯍꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤꯡꯉꯤꯒꯦ ꯍꯥꯏꯕ ꯍꯣꯏꯗ ꯃꯈꯥ ꯇꯥꯅ ꯂꯤꯕ ꯉꯝꯃꯔꯣꯏ ꯑꯩ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯍꯧ ꯍꯥꯏꯕ ꯇꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯇꯣꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ ꯑꯁꯨꯝꯅ ꯊꯧꯕꯒ ꯇꯣꯝꯕꯤꯒ ꯑꯣꯏꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤꯔꯝꯃꯤ